A meticulous aspect on Manipuri language, literature, culture and society haiba theme da Manipuri University Student Union na sinduna nongmagi oiba national seminar among si pangthokre. Manipur University ki Department of Art Science ke Senate Hall da pangthokiba seminar hodokpagi tharom aduda Manipur University ki Dean of Humanities ki Professor Soibam Imoba, Musu ki President Nongthongbam Suras Maitei, Manipur Kang Association ki President M Jadumani amade All Assam Kang Association ki President C.H. Kulavidu Singhana Thorom ki Maru Oiba Athoiba Mithunglen Oina Saruk Yakhe. Thorom aduga mai lenana MU ki Department of Manipuri ki Assistant Professor National Seminar asigi Convener Oiriba Dr.N.Sanatomba na Phongdorakpada Lamdam asigi miyamna mamalon yauna hourakfam ki matangda thijinba watpa amade nainaba watpana mareibak nungsibagi chang hantarakle. Masibu khara makhai menkhatpa haiba ase lamdam asigi tungi yumbirel oirakadoriba Mahairoi Singh Amadi Oza Singh Punsinduna Kananainaba Mataudai. Amaromda Mahailoi Sangda Tamliba Mahagi syllabus Asinasu Mapung Fana Konsinba Ngamdabana Ipa Ipu Matamgi Chatnarol Taxikasi Yumba Lon Yumsa Rol Lamit Lon Wangu Rol Asina Chingba Kangbagi Chang Nemnakli Haina Fongdok Kibagat Lunana Ngasi Tongan Tongan Ba Hiramda Resource Person Tarana Patho Kadoriba Amadi Nainagadoriba Asina Manipur Kunaigi Saktam Gimami Karada Orabasu Miamda Uhanba Ngambaga Lunana Seminar Asina Nahasingi Mahima Singi Tunglam Chatta Kanabalo Singi Asupi Bangam Lagani Haina Mahana Makata Ke National level ki thapta no magyoiba adugba meticulous koigi magi percept of concept of Manipuri language, literature, culture and society haiba theme sidaida ekoi manung kunjinna tongan tongan miyeng dagi Manipuri nat ki masak singa se ekoi thina na bokona bani masimang na mapung pharani haibati nate masida khara makhaidi asagi masiat ma to irsu Manipur khunai gi masak khanghan na bokona ba matamda maruoina college sum university thaki mahiroi singda masagi thamoi manungda adugumba ifut khara makhaidi langla langjin khara di piba ngam nana ba khona bagini ngamba ngam dabududi miyang khutta thamme koigi mahiroi singi delegate singi khutta thamme adugi wakhal du kitang tang ifut thok nana bagi damat ko khona jabagi thauram moi na ngasigi one day national seminar se sinjabani haidana raja miyam asigumba yengbiriba mioi pauche tongan tongan ba koigi electronic media gi kuthangda tabiriba pabiriba khuding mafamda ayakna khariba seminar sigi convener moina Dr.N.Sanatomba Singh Assistant Professor Manipuri Department Manipur University na miyam dalipa miyam da paujel si pijari